ꯅꯣꯏ ꯇꯥꯔꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯔꯒ ꯀꯃꯥꯏꯅ ꯇꯧꯁꯦꯕ ꯃꯍꯥꯎꯁꯦ ꯌꯥꯝ ꯍꯥꯎꯔꯤꯗ ꯅꯠꯇ꯭ꯔ ꯀꯤꯕꯩꯅ ꯈꯪꯗꯦ ꯑꯩ ꯁꯝꯁꯤꯒ ꯊꯥꯗꯣꯛꯑ ꯂꯩꯕꯁꯤꯗ ꯑꯩꯅ ꯍꯦꯟꯕ ꯀꯩꯁꯨ ꯁꯤ ꯂꯥꯛꯑꯔꯣꯏ ꯍꯥꯏꯕꯣ ꯍꯥꯏꯗꯤ ꯃꯥ ꯍꯥꯏꯅ ꯃꯥ ꯐꯔꯦ ꯆꯥ ꯐꯪꯉꯔꯣꯏ ꯌꯧꯔꯛꯑꯦ ꯑꯧ ꯌꯣꯠꯁꯦ ꯅꯝꯃꯕ ꯆꯨꯝꯃꯕ꯭ꯔꯥ ꯌꯦꯡꯉꯣ ꯀꯦꯂꯤꯕꯅ ꯑꯣꯟ ꯂꯩꯈ꯭ꯔꯕꯅꯦꯕ ꯇꯣꯁꯂꯥꯏꯠ ꯌꯥꯝ ꯀꯥꯟꯅꯕꯤ ꯇꯣꯁꯂꯥꯏꯠꯇ ꯁꯤꯒꯅꯦꯜꯒ ꯌꯥꯝ ꯇꯧꯋꯦꯅ ꯍꯥꯏꯅꯩꯌꯦꯕ ꯑꯥꯔꯀꯦꯒ ꯁꯥꯏꯅꯤꯛꯀꯁꯦ ꯅꯍꯥꯟꯋꯥꯏ ꯃꯥꯅꯦ ꯊꯥꯏꯅ ꯌꯥꯝ ꯀꯩꯁꯨ ꯅꯠꯇꯦꯕꯀꯣ ꯇꯥꯃꯣ ꯁꯨꯁꯤꯠꯇ ꯊꯥꯏꯅ ꯑꯁ ꯁꯥꯏꯅꯤꯛ ꯇꯝꯃꯤꯉꯩꯗ ꯅꯨꯄꯤ ꯑꯃ ꯀꯦꯜꯂꯛꯄꯒꯤꯁꯦ ꯏꯆꯦ ꯍꯧꯖꯤꯛꯇ ꯖꯦ ꯀꯥꯔꯤꯕ ꯑꯁꯦꯡꯕꯩ ꯁꯥꯕ꯭ꯔꯣ ꯑꯩꯒꯤꯁꯦ ꯁꯨꯡꯍꯥꯏ ꯍꯥꯏꯗꯕꯁꯦ ꯑꯩ ꯁꯥꯎꯔꯛꯇꯣꯔꯦꯀꯣ ꯑꯩ ꯌꯥꯝ ꯁꯥꯎꯔꯛꯇꯣꯔꯦꯀꯣ ꯁꯥꯏꯅꯤꯛꯀꯤ ꯋꯥꯔꯤꯁꯦ ꯂꯣꯏꯈꯤꯔꯣꯏꯕ ꯍꯜꯂꯣ ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯒꯦꯁ ꯑꯃ ꯂꯥꯛꯇꯣꯔꯤ ꯑꯗꯣ ꯐꯦꯃꯤꯂꯤ ꯑꯃ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣꯒ ꯃꯥꯒ ꯁꯥꯏꯅꯤꯛ ꯁ꯭ꯀꯨꯜꯗ ꯇꯝꯃꯤꯟꯅꯔꯛꯄ ꯃꯥꯒꯤ ꯖꯨꯅꯤꯌꯔ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯅꯦ ꯑꯗꯣ ꯑꯩꯈꯣꯏꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯂꯩꯗꯣꯏꯅꯤ ꯑꯗꯣ ꯃꯣꯏꯁꯦ ꯍꯧꯖꯤꯛ ꯉꯔꯥꯡ ꯌꯧꯈ꯭ꯔꯕꯅꯦꯕꯀꯣ ꯑꯗꯣ SF ꯇ ꯀꯣꯏꯔꯒ ꯅꯨꯡꯗꯥꯡꯗ ꯌꯧꯔꯛꯑꯦ ꯉꯁꯤꯁꯦ SF ꯇ ꯀꯣꯏꯔꯒ ꯂꯥꯛꯀꯦꯅ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏꯗꯒꯤ SF ꯁꯦ 45 1 hour ꯐꯥꯎ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯩꯕꯅꯦ ꯑꯗꯣ ꯇ꯭ꯔꯥꯐꯤꯛ ꯀꯩꯀꯥ ꯇꯧꯕꯅꯤꯅ ꯀꯨꯏꯁꯨ ꯀꯨꯏꯗꯕ ꯀꯣꯏꯕꯅꯤꯅ ꯈꯔꯗꯤ ꯊꯦꯡꯉꯦ ꯍꯧꯖꯤꯛꯁꯦ ꯄꯨꯡ 8 ꯇꯥꯔꯦ ꯍꯧꯖꯤꯛꯐꯥꯎ ꯌꯧꯔꯛꯇ꯭ꯔꯤ ꯑꯗꯣ ꯇꯥꯃꯣꯒꯤ ꯆꯤꯀꯟ ꯑꯍꯥꯎꯕꯁꯤꯃ ꯄꯤꯖꯔꯒꯦꯅ ꯇꯥꯃꯣꯅ ꯆꯤꯀꯟ ꯊꯣꯡꯉꯤ ꯑꯩꯒꯤ ꯉꯥ ꯑꯃ ꯊꯣꯡꯒꯦ ꯑꯗꯒꯤ ꯁꯣꯅꯤꯌꯥꯅ ꯌꯣꯡꯆꯥꯛ ꯑꯂꯨꯃ ꯏꯔꯣꯟꯕ ꯒꯤꯇꯥꯟꯖꯂꯤꯅ ꯀꯩꯕ ꯇꯥꯃꯣ ꯒꯤꯇꯥꯟꯖꯂꯤ ꯄꯨꯔꯛꯀꯦ ꯍꯥꯏꯕꯗꯣ ꯀꯛꯆꯤꯡꯒꯤ ꯁꯦꯛꯃꯥꯏꯒꯤ ꯁꯤꯡꯖꯨ ꯄꯨꯔꯛꯀꯅꯤ ꯍꯥꯏ ꯑꯗꯣ ꯁꯦꯛꯃꯥꯏ ꯁꯤꯡꯖꯨꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯗꯣ ꯑꯗꯣ ꯃꯥꯅ ꯍꯣꯔꯦꯟ ꯄꯨꯔꯛꯄꯗꯣ ꯆꯥꯔꯒ ꯃꯍꯥꯎꯗꯨꯁꯨ ꯌꯦꯡꯉꯒꯦ ꯇꯥꯃꯣꯅ ꯊꯣꯡꯕ ꯆꯤꯀꯟꯁꯦ ꯍꯥꯏꯐꯦꯠ ꯌꯦꯡꯁꯤꯀꯣ ꯃꯥꯏꯁꯦ ꯀꯩ ꯊꯨꯝ ꯅꯝꯕꯒꯤ ꯊꯨꯝ ꯇꯪꯕꯒꯤ ꯃꯇꯥꯡ ꯌꯧꯔꯕ꯭ꯔꯥ ꯑꯗꯨ ꯌꯦꯡꯁꯤꯀꯣ ꯅꯪꯅ ꯀꯥꯏ ꯌꯧꯔꯒꯦ ꯅꯪꯗꯨꯕꯣ ꯑꯩꯔꯣ ꯏꯪꯉꯤꯅꯦ ꯃꯄꯥꯟꯁꯦ ꯆꯤꯀꯟꯁꯤꯔꯣ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯗꯤ ꯆꯤꯀꯟꯁꯦ ꯑꯩꯈꯣꯏꯒꯤ ꯇꯤꯜꯍꯧ ꯆꯅꯝ ꯉꯧꯕ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯆꯤꯀꯟꯁꯦ ꯐꯖꯅ ꯉꯧꯔꯤ ꯁꯤ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯃꯨꯜꯂꯛꯄꯩ ꯍꯥꯏꯗꯤ ꯈꯔ ꯇꯥꯁꯜꯂꯛꯄꯩꯗꯣ ꯐꯖꯅ ꯃꯁꯥꯂꯥ ꯍꯥꯞꯆꯤꯜꯂꯒ ꯑꯣꯝꯃꯅꯤ ꯃꯥꯏ ꯑꯍꯥꯎꯕꯁꯦ ꯄꯤꯖꯔꯒꯦ ꯁꯤꯅꯤ ꯇꯥꯃꯣꯏꯁꯦ ꯊꯨꯝ ꯅꯝꯕ ꯌꯦꯡꯉꯣꯅ ꯀꯧꯔꯛꯇꯦꯅ ꯑꯩꯅ ꯍꯥꯏꯅꯤꯅꯦ ꯌꯥꯝ ꯏꯪꯉꯤꯀꯣ ꯃꯄꯥꯟꯁꯦ ꯏꯪꯗꯕꯒ ꯃꯥꯟ ꯋꯥꯅꯤꯀꯣ ꯌꯥꯝ ꯏꯪꯖꯥꯅꯤ ꯍꯧꯖꯤꯛ ꯉꯁꯤ ꯉꯔꯥꯡꯁꯦ ꯄꯨꯔꯥ ꯂꯩꯆꯤꯟ ꯊꯥꯔꯒ ꯈꯨꯏꯪ ꯉꯝꯗꯦ ꯑꯌꯨꯛꯀꯁꯦ ꯒꯥꯔꯤ ꯊꯧꯕꯒ ꯎꯗꯖꯥꯠꯅꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯦ ꯅꯍꯥꯟꯃꯨꯛ ꯆꯍꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯗꯦꯀꯣ ꯉꯔꯥꯡ ꯅꯍꯥꯟ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯄꯨꯔꯥ ꯐꯣꯒꯤ ꯑꯣꯏꯔꯒ ꯑꯩ ꯀꯩꯅꯣ ꯇꯧꯗꯗꯤ ꯌꯥꯗꯦ ꯗꯤꯁꯦꯝꯕꯔ ꯃꯌꯥꯏꯗꯒꯤꯅ ꯖꯅꯋꯥꯔꯤ ꯐꯥꯎꯕꯗꯤ ꯐꯖꯅ ꯏꯪꯉꯤ ꯉꯁꯥꯏ ꯄꯨꯡ ꯑꯩꯅ ꯆꯠꯂꯤꯗꯣ 9:00ꯗꯅꯤꯗꯅ ꯑꯩ ꯁ꯭ꯀꯨꯜ ꯆꯠꯄꯗꯣ ꯀꯩꯅꯣ ꯇꯧꯔ ꯆꯠꯂꯦꯕ ꯂꯥꯏꯠ ꯊꯥꯜꯂ ꯆꯠꯂꯦꯕ ꯌꯥꯗꯦꯕ ꯃꯅꯝꯁꯦ ꯌꯥꯗ꯭ꯔꯦ ꯑꯩ ꯃꯥꯏꯁꯦ ꯂꯣꯏꯕ ꯑꯩ ꯉꯥ ꯊꯣꯡꯕꯁꯨ ꯃꯄꯥꯟ ꯊꯣꯡꯉꯨ ꯍꯥꯏꯔ ꯁꯤ ꯂꯣꯏꯔꯒ ꯊꯣꯡꯉꯒꯦ ꯑꯩ ꯆꯥꯛ ꯊꯥꯒꯠꯂꯨꯈꯤꯒꯦ ꯇꯟꯗꯨꯔꯤ ꯆꯤꯀꯟ ꯇꯧꯒꯦꯅ ꯃꯦꯔꯤꯅꯦꯠ ꯇꯧꯔ ꯊꯝꯃꯝꯃꯤꯅꯤ ꯁꯤꯁꯦ ꯑꯉꯥꯡꯁꯤꯡ ꯆꯥꯅꯕ ꯑꯩꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯆꯥ ꯌꯥꯔꯦ ꯑꯗꯩ ꯔꯧꯁꯦ ꯇꯥꯃꯣꯅ ꯀꯛꯄꯤꯔꯝꯃꯦ ꯑꯩ ꯍꯧꯖꯤꯛ ꯃꯥꯒꯤ ꯆꯤꯀꯟꯁꯦ ꯍꯦꯛ ꯂꯣꯏꯕꯒ ꯊꯣꯡꯉꯅꯤ ꯑꯗꯣ ꯆꯥꯛ ꯊꯥꯒꯠꯂꯒꯦ ꯃꯣꯏ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯤ ꯔꯦꯁꯇꯨꯔꯦꯟꯗ ꯆꯥꯕꯁꯦ ꯀꯩꯁꯨ ꯄꯨꯛ ꯊꯝꯐꯝ ꯈꯪꯗꯦꯕ ꯍꯥꯏꯕꯗꯤ ꯆꯥꯛ ꯈꯪꯗꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯀꯣꯏꯔꯨꯔꯒ ꯑꯩꯗꯤ ꯌꯨꯝꯒꯤ ꯃꯩꯇꯩꯒꯤ ꯆꯥꯛ ꯑꯃ ꯑꯗꯩ ꯍꯤꯟꯖꯥꯡ ꯑꯃ ꯆꯥꯕꯗꯣ ꯑꯗꯨ ꯆꯥꯖꯅꯤꯡꯉꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯕꯁꯨ ꯌꯥꯏ ꯑꯩꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯅ ꯆꯥꯛꯁꯦ ꯊꯣꯡꯉ ꯊꯝꯃꯒꯦ ꯂꯣꯏꯗ꯭ꯔꯤꯕꯣ ꯑꯩꯒꯤ ꯑꯃꯨꯛ ꯊꯣꯡꯉꯒꯦ ꯑꯩꯒꯤ ꯊꯣꯡꯉꯒꯦꯕ ꯃꯆꯨꯁꯦ ꯃꯩꯁꯤꯅꯔꯣ ꯈꯪꯗꯕ ꯋꯥꯅꯤ ꯃꯩꯁꯤꯅ ꯃꯥꯜꯂꯤꯀꯣ ꯃꯆꯨꯁꯤꯔꯣ ꯅꯪ ꯕꯜꯕ ꯑꯃ ꯊꯥꯟꯕꯗꯨꯗꯤ ꯃꯄꯥꯟꯒꯤꯗꯣ ꯅꯪ ꯃꯍꯤ ꯑꯃ ꯈꯤꯇꯪ ꯀꯣꯠꯊꯣꯛ ꯌꯦꯡꯒꯦꯔꯣ ꯌꯦꯡꯒꯦ ꯊꯨꯝ ꯅꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯩꯅ ꯌꯦꯡꯉꯀꯥꯟꯗ ꯈꯪꯉꯦ ꯃꯩ ꯑꯃꯝꯕꯁꯤꯗ ꯀꯃꯥꯏꯅ ꯎꯕ꯭ꯔꯣ ꯍꯥꯏꯕ ꯎꯏꯌꯦꯃꯤ ꯑꯁꯤ ꯀꯩꯅꯣꯗꯒꯤ ꯎꯔꯛꯑꯦ ꯅꯪ ꯅꯪꯁꯦ ꯊꯧꯗꯤ ꯊꯧꯗꯤ ꯑꯩ ꯃꯔꯨ ꯃꯔꯥꯡ ꯄꯨꯔꯛꯀꯦ ꯃꯆꯨꯒꯁꯨ ꯎꯕ꯭ꯔꯕ ꯎꯏꯌꯦ ꯔꯧ ꯑꯃ ꯊꯣꯡꯉꯦ ꯔꯧꯅꯤ ꯌꯦꯟ ꯊꯣꯡꯕꯗꯤ ꯂꯣꯏꯈ꯭ꯔꯦ ꯃꯇꯧ ꯇꯝꯗꯣꯏꯅꯦ ꯑꯩꯁꯦ ꯑꯩꯗꯤ ꯌꯦꯡꯍꯧꯔꯦ ꯍꯧꯖꯤꯛ ꯏꯆꯦꯅ ꯇꯧꯕꯗꯣ ꯌꯦꯡꯍꯧꯔꯣ ꯃꯨꯟꯅ ꯌꯦꯡꯉꯣ ꯃꯊꯪ ꯊꯣꯡꯉ ꯄꯤꯖꯅꯕ ꯌꯦꯡꯉꯣ ꯉꯥ ꯊꯣꯡꯕꯁꯦ ꯇꯁꯦꯡꯅ ꯑꯅꯤꯇꯥꯏ ꯊꯣꯡꯕꯁꯦ ꯑꯝꯇ ꯌꯧꯗꯦ ꯅꯣꯏ ꯑꯝꯇ ꯑꯁꯤ ꯍꯥꯏꯔꯛꯄꯗ ꯏꯁꯥꯁꯦ ꯅꯠꯇꯦ ꯇꯁꯦꯡꯅ ꯍꯥꯎꯗꯤ ꯍꯥꯎꯋꯦꯕ ꯑꯩꯗꯤ ꯍꯥꯎꯕꯒꯤ ꯂꯦꯚꯦꯜ ꯑꯃ ꯂꯩꯗꯅ
อันนี้จากีเอาอันนี้ เนี่ยงานของมันว่ายามปกติเนี่ยให้สิบุกอะไรเราเนี่ย ไอ้เราข้าวคนโดนุ่งอันไม่ข้าวคนไม่หลับไปกี่ อันนี้นุ่งอันนั้นก็จู ที่เจนาก็งานดูอะไรบ้าง อันนี้มันก็ได้ผู้สูงเนี่ยไปปูริโดดูจู อะไรไม่เคย เขาไว้เนี่ยปูอะไรเนี่ยไอ้อันนี้มันปูริ ยังอันนี้จากี70%ของอยู่ที่อะไรน้อยจ้ะ มันจะกันเดี๋ยวไปจ้ะ ก็เลยเนาะ ไอ้ก็ได้กินเนี่ยไม่จะกันเลยตักน้องมาเลย คนที่ยังไม่ได้ไม่ทำ mana ani tai timing dene mai timing hap tu dene baไม่กันแล้วก็ตะกัฟแล้วก็มาแล้ว ไอ้ยูจิยังกันว่าหาไปกี่สิ่งหาไปกี่ยังกันสิ่งนี้หาไป นี่ กี่ แค่นั้นเฮามันครับ เดี๋ยวว่าผมน่าได้ไกลมองเงินไปที่เขาพูดไป อ่ะดูนะว่ามาตุ้ม มาตุ้มทองมา มันตึกกันตักทำน้ำมาบ่ทำน้ำมาอีกว่าเราเกมจะสหายได้บ่ตัว งั้นไม่เฮาเลยว่างงั้นจะห้องมันน่ะ อันนี้จะให้กันนั่นแล้วต้องมีน้ำมันเนี่ยกี่แล้วนั่งใช่ อุ้ยคือเห็นมีได้ชวนมีกันเลยแต่ อันนี้จะให้ดูแก อันนี้จะเอาเรื่องอันจะเฮา อ่ะดูสิได้สักกี่เลยเนี่ยอันนี้จะได้ตาดังงามหมดอันนี้สแกนให้ว่าสแกนแกนนี่นะจ๊ะ ไอ้วันนี้มากันต้องจับมันน่ะดิ ไอ้จ้าว่าไอ้จ้าไอ้สามันให้กันก็มันต้องเสียมาเฮาเสีย จำเฮาเลยด้วย นั่นละกี่ไม่ได้ข้างเดียวไอ้สามจริงก็ท่าตัวอะไรมาสิล่ะ คุณรักกันไรนะงานของคนที่จำเฮาแบบนี้สิ อันนี้ให้ดู ไอ้เดี๋ยวมึงอีกเขาใช้กับขับติบ tanto ya tu เหมือนเตียนตอรุมเลยป่ะจ๊ะ ma dia lu mama dia si tumba da set tu ma ma sepa do ngam de yu mang choi ha ha ai ai na hai na la boja inga boja adu sel pra ngarang na handi inge da hausi kan dia inge hausi 所以那斯基拉对不对？啊，哎，不对呢，哎不，刚刚说是斯基拉罗还不？哎的妈妈呢，妈就哈，Friday 啥朋友罗？哎，可以啊，什么？ 有嘞哎咱们能看没有了不了不那怎么弄都跑那个？那等怎么在了怎么弄？哦那第一那三个啥都不得爱呢不过啥不好了还是干的要弄来了哎那说你还对那等嘞你单身领手机等嘞那第一那就在这里 能ซักแล้วมั้งวันนี้เนี่ยเอาคุยไปได้ยี่ห้าคุยกันคุยแล้วซักแล้วมั้งตัวโมโรเตรียมชาบันดีกว่า 모사이 안난 거 형. 자모아, 난 이게 노세 상가다 그래. 강제다 만남제. 진짜 뭐 많이 보고 싸만해 해봐. 아이고 사람만 시게 연지는네. 다른 거 비대 다 거두네. 라 올라 오시 연자. 라이라지. nga시. 이랑 엄청 할래. 거 와칸데. 암라티야. 양 성능이 난 연지당 하이 nga시 아이 하이다 버도. he nang yot ki sida taw ni na 알로 무르니까. 나 야 sai nang nga시 di haide ko. au yote. 순이 햄마이 다이 마몬이 만남남매 낭지. Nama ba? 소기도. Suma breo manam do. tori ni na bamon ni Adune babon ni ini. Moro adune mangong gede yung ko. Anga no wan thagi ni ko. Moro to. Sabra moro sabra. Isa. Nang na guest biura. Ya le. Nang Hangulao. Kaya no kasi sang lam do bodo isa. Thong na hango dana, kasi da hango dana. Isi kai ni. Medala na hango ba. Kasi da hango ba introduce saw ba. Ikai ni. No? 왜 가오래? 로 가오래. Thong na ka ba yung na kan. 아타 do you remember 지젤리사? Khang mo che che sin khang mo yung. Kao le. Sahi ani phara ba. No. Kaya ba? California mapu dah ya Mapu dah lah. California orang gimana lagi? Smoky Mountain มาผมดูหลักคนนี้นะก็behind เนี่ยก็หลักไปอีกแชนวินนะก็ปุ่งนองอารมณ์ใดปุ่งมารีใช้ตุ้มไปเจฮับตามามังเดียวเลยตอนนั้นจิตหลักไปเจ็ดเล็กก็ช่วยแข่งกัน Hana. 따마 틀때 호글래 봐.แคลิฟอร์เนียที่แก่ตาเนี่ย
드라마 돼야지. 아호이디 니판 아호이디 니판. 스쿨 실험할 타이밍네. 3 hours 개나봐고. 3 hours 해나. 나이 칼레바 마시티 다디 리사가지 그라 여비가드라 틴드바가이. 캘리브나 올라이 그럼 내봐. 홈제 얌도 말이나. 야매. Even 1 hour also. 아니 타이나 볼티모어도 좀 ям 누가리 와리세. 아이고 싹도. 파닉 세비오나 하이리. 뭐 파는데 가이 파닉 맞추 셀로라 블루 셀레. 안강 셀로 해. 아양. Ang oily ni na ibo. 오이 드레스 하이망아 파레 베마. Yung pala lagi hay ro yung sakto. 꾸이레 고마이도. 자기 아니 뭐래 리판 하나 말이나. Manipurgi kano sa pado. 짭 짜나 아코네 세벤 까고도 뭐 세벤. Tos light ang kamera may tos light a signal ga am tawin na hinay ba. 아코이 알케가 사이닉 그세. 나하와. Mani thaina. 예, 뭐이세 강아바 뭐시 누빵 아따. Ako da sangkase. Ain arki harap pado nok pi taw oh da sangkase. Nok pi taw le ko yaro tros nok pi taw gi. Arki bola ko nok pi taw gi ba. Ise. kayak sambil ni pan ba. Khongbi ni pan ba. Ako nate ba ise ni na juk to wari ji gyan ta ra ga ji ka rai ni bam de mo. Nate mayam ka chuna te bu ko. Tamo su sit ta thaina khai ni taminga nu pi mi kelak pa ise no ji ta ji ka ri ba. 한번 베스킨 하이제 와. itu apa ya? 아이노. 하이니까 마이 페브라이트 니. 소니야 싹 거로 싹다 엔 거로. 싹다 이면 생기로. 사남. 뭘 어때 봐. 나 호모로 볼 오야 들어. 예, 하이드 스포 오야 들어 보는 거. 그럼 아이 칸데나. 가수 싸우세요. 아이 누파는 사바 우모로테 해비레노 하이. 생물 사브라. 어머라. 아, 프리저나 딜레이. 아, 누구 더 오케이. 나도 사세. 누구 사세. Ate ba ay wanda morok sa imong na tiamta. 넌지 사바 해브라. 하이티 아니 자이자이니. 넌티 사디디. 나고나 주고 빨리. 우모로 마마도 우모로 사해 브레. 손에 뭐 거라 봐. 아니 주고 빨리. 나 뚱닝가 봐. 뚱닝아. 지금 사방 가요 난사. 밀라 보시는 거 아이브라. 아야. 제가 민게 가 왜요? 리샤. 리샤. 리. 샤. 한글이 아이스 깼나테 좀 이엔 동모도 사는 게 봐. Biza sa ni man sa ja ke hari ki. 피게. Masuk pada he. 아이 이제 아이 하이도 아이 사오락 또래 거야. 아이 암 사오락 또래 거. 신나니까 아이가 한다. Ay kung kay sa laga may manaka tawra ni. 나한테 봐 소니아랑 치즈 하요는 소니아. 아이노. 아이 이런 맛에. Yen pai roi. 이런 맛에 뭐. Ay di yen pai re irom si yung salu irom mane. 사는 게. 해리복 티리네 이제. Haribok. 아리법 절 어이다 비요. Haribok se migi ni ko ko ente sa. 저 실험래. 아마 방가 디. 따로 가봐내 로이 싸움. 아마야래. Na. Soy draga ngonta gini ko. 아리법 따로 가봐. Ay pam de. 해 하오. 아이 저 실험래 또. Lo. 아이 근데 아리법 상링 또 좀 하오네. 아이 아마야래. Si haribok sa. 하오 봐 생각이야. 아이디 세 해리복 시디 아 땡큐. 하나 했다 상상. 포토 남비라게 거너 형. Ni na yung maning da haribok pam yum hoi udo. 포토 기타안젤리 포토네. 포토 남비라게. 야야. Ay sige asili da kung kay sa Ha? da. Sakon na ni na. 포토라. 따라 군도 먹나 먹어 이베마. Ang din na mo yan. Dadali. 아이고 녹래 포토나 먹어. 포토나 먹어. 녹래 와네. 싸게. 뭐 아니 지금 거기 사이니키 와 이름 덕래 그래야. La aba hopsan ni da na. Ina, uri na hin da tumuro no yo ni do. Yaw, hosi sa sa lo. 사이니키 와 이제 로이 기로 해봐. 응. 로이니 하우비어 그래. 동그래. 잘랐어. Nadalay na kakatana iwan sok na hay sa ako ko kare. 누인 에이 칸이네. Oh, pito kare kalira. May mga kada pila. Ito. Pito kare na iwan sok na. Oh, ito ni. Chocolate I want chocolate na yung mudo ka. Hanga. 아이기 thank you. Thank you. 아이 이반이 통 틀려 하더니.
ꯅꯨꯡꯁꯥꯒꯤ ꯀꯩꯅꯣ ꯇꯧꯔꯛꯄꯅꯦꯕ ꯁꯦ ꯁꯤꯅꯦ ꯒꯦꯁꯤꯅꯒ ꯌꯦꯛꯂꯛꯏ ꯁꯨꯗ꯭ꯔꯣ ꯑꯥꯁ ꯀꯩꯒ ꯍꯥꯏꯗꯨꯗꯤ ꯑꯥꯁ ꯀꯩ ꯍꯥꯏꯗꯨꯗꯤ 너는 몰래. ꯃꯥ ꯍꯌꯦꯡ ꯌꯦꯡꯍꯜꯂꯣ ꯍꯌꯦꯡ ꯀꯣ 14네 14 ꯃꯥꯅꯦ ꯃꯣꯏꯗꯤ 12ꯅꯤꯅ 14 ꯆꯥꯗꯨꯅꯦ ꯆꯠꯂꯣ ꯆꯠꯂꯣ ꯑꯩ ꯀꯩꯅꯣ ꯑꯣ ꯑꯩ ꯐꯦꯡꯕꯤꯔꯛꯀꯦ ꯅꯪꯒꯤ ꯇꯤꯡꯀꯣꯠ ꯕꯥꯏ 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 ꯅꯪ 인간이 돌아가노 ꯍꯣꯏ ꯑꯩ ꯂꯩꯍꯧꯔꯦꯀꯣ 선이야 레브레고 그래 너 마사 삐거든지 엄마 사실 레네 야 들어 아이샤 아니 마 살라 오게 더봐 바이 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 굿나잇 굿나잇 굿나잇